Mumbaigi Real Don tara Makhoigi minga setaba da matamam da niknaki Mumbai Makhoi si kana kanano matamam da makhoi lak I haidabati mi jendrami Makhoi si angamba hojikti maral ki dandi phangna khre kharana encounter tau khre aduga kharana India ki mapa da lai khre chena khre adubu makhoi gi wari di ngasi su mut panai tara lairi. Number 10 Ravi Pujari Karnataka Mangalore Popani Sathiba Underworld Don Magi Batakta murder kidnap amadi paisa illegally demand tabagi case ke amoromni around 200 ahan bada mahak Chota Rajan ka thabak tominrami adugi Mumbai blast ki matungda Chota Rajan Daud Ibrahim ko oikibadagi Ravi Pujari se masagi keng hawat ki adugi crime gi taibangda mathang chathaki film star ke adagi namdra paisa yam lobi ki danger don amani makse. Number 9 Tiger Memon adungai gi Mumbai blast ta magi chorba role yawi haiki Interpol amadi Indian police na magi matung chahi kya tagi tanrakli kasi su phagamdri asum na hai mahak Pakistan da lei aduga Dubai ni chingbada sali freedom da magi manau Yakub Memon fasi tauki maduda mana wasaki hai madudi fasi aduda inquiry taukiba amasung yaukiba police sing amata tharo haiduna means manau no pagi laman khumgani asini. Number 8 Chota Rajan Mingda Chota Rajan company du really danger don 1965 ta Mumbai gi chambo da popani chahi tara ta fabadagi film ticket black ta yon ba horak labani angang oi ringai dagi dum horak labani khara chauraga Bara Rajan ke under thabuk hauki khanghaudana Bara Rajan si ki aduga man leader amuk oi hauki masidagi mahak Underworld Don ge father Daud Ibrahim ge under dalairaga murder kidnap paisa illegally correct to ba chini ching batauki Makhoigi business worldwide jatharami Mumbai blast ki matung da Daud ka maga kain rakhi amasung magi under da man leader kharani amaga forum ki. Number 7 Vardarajan Mudlier Masi su magi matam da apaw dona mani mana forum base Madras tagi Mumbai pawbani magi thabak thoram amna Mumbai police kok san ki 1926 ta Madras ta laira na popani 1960 degi 1980 pawba apaw don Haji Mustan amadi Karim Lala na chingbaga relation da laira thabak su ki piklingai thabak thibala ki bani Mumbai da Madras tagi audagi yungau amaga thengna ki yungau dana lambi punumak taklammi Masidagi black market changkiduna maudalaiba mi singi father oiki audagi man hena october criminal gi way da chatki warda bai haira ka mabu kinaki. Number 6 Abu Salem sak yanglaga di cham jaba man ba mioni magi khutami kya siki UP machani UP gi Ajamgarh gi middle class tagi horakpani adubu underworld changkhra batungda black star haibadu oiki magi mapa ukilni mapangan na siki odagi yum paisawa do na mahag Delhi de selaki Mumbai da muklaki taxi ka thoram me adagi criminal mi sing thengna ki badagi madugi taibang de sangki dona apaw boiki tungda Daud Ibrahim ka phangnaki Daud ka maga yamna naknaki right hand oiki Daud ki D company Abu Salem na phajana cha puram me Dubai da Makhoigi business lai magi masagi so yamna ngamba kanglup ni Makhoi se film industry niknaram bani Makhoigi ming tabada. Number 5 Haji Mustan Tamil Nadu ki laire bi imung abda popani chahi tarasu bada Mumbai da chelaki paisa warami cycle mechanic torami audagi cycle dukan audagi sea port ta kuli gi thabak to bohuki pot thangba matamda police na tanarak padagi matang abada Arab patiyama magi box ama ugi upugi box ama puduna chelak padagi magna kuli oi bine mangoda sinne aduga manghan ganu lotan thamo heram ki tungdanu paduna magi pot ado thiraki Haji Mustan na madu piki maudunu paduna harauna pithoklamani amasung business jingsan ki madugi upu ado sana gi upuni Haji Mustan gi life ta film kaya inspire oiduna same creep mana kanabu su hat ki haidi nongmina su kap ki kanabu su adubu magi mingda matama Mumbai se kinarami. Number 6 Karim Lala gi asing buming Abdul Karim Sher Khan ko Afghanistan gi chouba ina khunba imung dagi horakpani sen tan bagi tamak Mumbai tamak lakhi bani Mumbai jalak laga black market amadi gundagiri gi ningthoi ki magi matab ki Haji Mustan su ni Haji Mustan so Makhoi ki matam gi mi ni aduga mafam amada kayani di punba yadabani na Mumbai se area khaidok naka panarambe matamda Karim Lala Haji Mustan Vardarajan Hairapati Mumbai nickname
Number 3 Arun Gauli 1960-70 adwaida mathanta team macham ga phorokibani matamdugi Hajimustan Karim Lala khoi leiri adu arwasumagi side amadagi phorokki underworld don sing sikraba hat kraba natra karana encounter natra politics te changraba tungda Arun Gauli oga loina Amarnath se makoi ni se Mumbai ga paw doni makoi ni se amuk yanate matang amada Amarnath se police ki khutta siki adu matungda Arun Gauli se mathan ta kharani phogai dona Mumbai lerami maka Daud Ibrahim gasu amuk yanate makoi ni amuk khara thongai naki. Number 2 Mania Surbe educated don hair gangnaki Mumbai ki Kirti College tagi BA education da marks a BA workpani Mumbai on talk long bani mana kariguma police encounter the siram dragati dadar giving chatpagunda burger dada ka marup wiki odagi makoi pullaga tabaki chatharakpani makoi magi kutami am hatli mi asi hatlu kita marks a lifetime jail ta ke to jail ki chain ki Mania Surbe mat phana phaurakpani Mumbai da adubu magi girlfriend ki maramna marks police ki khayat ta ki amasung encounter the seek. Number 1 Daud Ibrahim Don Singi Don father of Don India goina mana phawki changti loirabani mai kutta myo ke lina tingbukum tingki wall level the ming sale duga ma bu phana bu hot no sanglak le mathakta pan khriba Don Singh asi ma gi nak sangya banate film industry Mumbai gi rajniti amasung construction lambi khuding da mai khut yawi aduga makoina toning ba to wi demand kya tawduna Mukhai na palambani adubu maksu ngasidi India dagi chen kre amasung mak ase wanted.